ꯑꯌꯥꯝꯕꯅ ꯑꯣꯖꯥ ꯑꯣꯏꯅ ꯄꯨꯔꯤꯕ ꯗ ꯕ꯭ꯂꯣꯁꯝ ꯁ꯭ꯀꯨꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯂꯁꯤ ꯍꯥꯏꯅꯈꯤꯕ ꯄꯦꯔꯦꯟꯠꯁ ꯇꯤꯆꯔ ꯀꯥꯎꯟꯁꯤꯂꯤꯡ ꯃꯤꯠꯇꯨ ꯉꯁꯤ ꯇꯥꯔꯤ꯫ ꯑꯕꯤꯖꯤꯠꯁꯨ ꯍꯥꯏꯅꯈꯤꯕ ꯄꯨꯡꯐꯝ ꯇꯥꯗ꯭ꯔꯤꯉꯩꯗꯒꯤ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯣꯖꯥꯁꯤꯡꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯩ꯫ ꯄꯨꯡ 10 ꯇꯥꯔꯛꯄꯒ ꯊꯧꯔꯝ ꯑꯗꯨꯁꯨ ꯍꯧꯔꯛꯂꯤ꯫ ꯑꯕꯤꯖꯤꯠ ꯁ꯭ꯇꯦꯖꯇꯨꯗ ꯀꯥꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯉꯁꯤ ꯁ꯭ꯀꯨꯜꯁꯤꯡꯅ ꯑꯁꯨꯝꯅ ꯏꯅꯤꯁꯤꯌꯦꯇꯤꯚ ꯂꯧꯔꯛꯄꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ꯫ ꯑꯩ ꯏꯁꯥꯃꯛ ꯑꯕꯤꯖꯤꯠ ꯇꯥꯌꯦꯟꯖꯝ꯫ ꯁꯦꯡꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯄꯦꯔꯦꯟꯠꯁ ꯇꯤꯆꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯕꯁꯤꯗꯤ ꯇꯁꯦꯡꯅꯃꯛ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝꯗꯤ ꯃꯃꯥ ꯃꯄꯥꯒ ꯑꯣꯖꯥꯒ ꯄꯥꯎ ꯐꯥꯎꯅꯗꯦ ꯈꯪꯕ ꯑꯉꯥꯡ ꯑꯃꯅ ꯐꯠꯇ ꯂꯧꯁꯤꯡꯗ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏ꯫ ꯁꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯈꯨꯗꯤꯡꯃꯛ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯒꯤ ꯏꯃꯥꯗꯤ ꯕꯕꯥꯗꯤ ꯑꯣꯖꯥꯒ ꯄꯥꯎ ꯐꯥꯎꯅꯗꯕꯅꯤ, ꯑꯩꯅ ꯑꯃꯍꯦꯛꯇ ꯑꯗꯨꯝ ꯍꯥꯏꯖꯤꯟꯕꯗ ꯌꯥꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯈꯟꯗꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯄꯦꯔꯦꯟꯠꯁ ꯑꯃꯗꯤ ꯇꯤꯆꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯨꯗ ꯕꯣꯟ ꯑꯃ ꯊꯝꯕ ꯍꯥꯏꯕꯁꯦ ꯇꯉꯥꯏ ꯐꯗꯦ꯫ ꯀꯝꯗꯧꯅ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯄꯦꯔꯦꯟꯠꯁꯅꯁꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯀꯝꯗꯧꯕ ꯏꯆꯥꯅꯣ ꯍꯥꯏꯅ ꯈꯪꯕꯤꯕ, ꯑꯩꯒꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯀꯗꯥꯏ ꯐꯥꯎꯕꯗꯤ ꯊꯥꯖꯕ ꯌꯥꯏ ꯍꯥꯏꯅ ꯏꯁꯥꯅ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯕꯤꯕ꯫ ꯑꯗꯨꯒ ꯑꯣꯖꯥꯁꯤꯡꯁꯨ ꯁ꯭ꯀꯨꯜꯁꯤꯗ ꯂꯥꯛꯂꯤꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯃꯥꯟꯅꯕ ꯀꯦꯔꯦꯛꯇꯔ ꯑꯃꯠꯇ ꯆꯦꯟꯕ ꯅꯠꯇꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯦꯃꯤꯂꯤ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯇꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯗꯨ ꯈꯪꯅ ꯂꯣꯏꯅꯕꯤꯕ, ꯑꯉꯥꯡꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯅꯠꯇ꯭ꯔꯒ ꯋꯤꯛ ꯄꯣꯏꯟꯠꯁꯤꯡꯗ ꯄꯦꯔꯦꯟꯠꯁꯤꯡꯒ ꯅꯩꯅꯗꯨꯅ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯤꯕ, ꯃꯁꯤ ꯌꯥꯝꯅ ꯇꯉꯥꯏ ꯐꯗ꯭ꯔꯕꯅꯤ ꯈꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯄꯦꯔꯦꯟꯠꯁ ꯑꯃꯗꯤ ꯑꯣꯖꯥ ꯈꯨꯗꯤꯡꯃꯛ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯣꯏꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ꯫ ꯐꯦꯃꯤꯂꯤ ꯑꯃ ꯂꯣꯏꯅ ꯃꯦꯅꯦꯖ ꯇꯧꯕꯤꯔꯕꯅꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯆꯥ ꯌꯣꯛꯄ, ꯏꯆꯥ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯊꯥꯏꯅꯒꯤ ꯇꯣꯝꯕꯒꯤ ꯃꯆꯥꯗꯤ ꯑꯗꯨ ꯇꯧꯈ꯭ꯔꯦ, ꯆꯥꯎꯕꯒꯤ ꯃꯆꯥꯗꯤ ꯑꯗꯨ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯀꯝꯄꯦꯔꯤꯖꯟꯗ ꯇꯧꯔꯒ ꯁꯦꯝꯂꯛꯄꯒꯤ ꯃꯇꯝꯗꯣ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯦ꯫ ꯏꯆꯥꯁꯤ ꯀꯔꯤꯒ ꯆꯥꯅꯩ, ꯏꯆꯥꯒꯤ ꯁ꯭ꯇ꯭ꯔꯣꯡ ꯄꯣꯏꯟꯠ, ꯋꯤꯛ ꯄꯣꯏꯟꯠ ꯈꯪꯗꯣꯛꯄ ꯌꯥꯔꯦ꯫ ꯃꯗꯨ ꯈꯪꯗꯣꯛꯂꯒ ꯏꯆꯥꯒ ꯆꯥꯟꯅꯒꯗꯕ ꯂꯥꯏꯟꯗ ꯊꯥꯕ꯫ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ, ꯌꯨꯝꯁꯤꯗ ꯆꯦꯛ ꯍꯣꯟꯕ ꯃꯤꯁꯨ, ꯏꯟꯁꯥꯡ ꯌꯣꯟꯕ, ꯒꯥꯔꯤ ꯊꯧꯕ ꯃꯤꯁꯨ, ꯑꯣꯖꯥꯁꯨ, ꯑꯣꯐꯤꯁꯁꯨ ꯂꯣꯏꯅ ꯃꯔꯨ ꯑꯣꯏ꯫ ꯑꯃꯅ ꯑꯃꯒꯤ ꯊꯕꯛꯇ ꯀꯣꯔꯂꯦꯠ ꯇꯧꯕꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯅ ꯏꯃꯥ, ꯄꯥꯕꯨꯡ ꯑꯩ ꯁꯤꯃꯗꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯃꯗꯨꯗ ꯀꯣꯏꯁꯟ ꯇꯧꯕꯒꯤ ꯃꯍꯨꯠ ꯄꯦꯔꯦꯟꯠꯁ ꯑꯅꯤ ꯍꯥꯟꯅ ꯅꯩꯅꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯆꯥꯅ ꯇꯧꯒꯦ ꯍꯥꯏꯔꯛꯂꯤꯕꯁꯤ ꯇꯧꯔꯒ ꯀꯗꯥꯏ ꯐꯥꯎꯕ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯗꯕ ꯍꯥꯏꯅ꯫ ꯑꯗꯨꯒ ꯏꯆꯥꯗꯨꯗ ꯅꯨꯡꯁꯤꯅ ꯍꯥꯏꯕꯤꯌꯨ, ꯏꯕꯨꯡꯉꯣ, ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝꯅ ꯐꯩ, ꯑꯗꯨꯕꯨ ꯅꯪꯅ ꯁꯤ ꯇꯧꯔꯗꯤ ꯍꯌꯦꯡ ꯊꯕꯛ ꯐꯪꯕꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯆꯥꯅꯕ ꯈꯤꯇꯪ ꯋꯥꯠꯀꯅꯤ꯫ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯌꯥꯝꯅ ꯐꯩ ꯍꯥꯏꯕ ꯑꯃ ꯄꯟꯈꯤꯕꯗꯨꯅ ꯏꯆꯥꯗꯣ ꯊꯥꯒꯠꯂꯤꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯈꯟꯈꯤꯗꯣꯏꯅꯤ, ꯑꯣ, ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯗꯤ ꯌꯥꯕꯖꯥꯠꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯍꯦꯟꯅ ꯏꯅꯣꯚꯦꯇꯤꯚ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯗꯤ ꯅꯠꯇꯅ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ, ꯑꯗꯨ ꯇꯧꯔꯒ ꯀꯥꯡ ꯈꯇꯪ ꯑꯣꯏꯒꯦ ꯍꯥꯏꯕ꯭ꯔꯣ? ꯁꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯗꯤ ꯑꯃꯨꯛ ꯍꯟꯅ ꯑꯩꯒꯤ ꯏꯆꯥꯗꯣ ꯑꯩꯉꯣꯟꯗ ꯋꯥ ꯍꯥꯏꯅꯤꯡꯉꯔꯣꯏ, ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯈꯜ ꯀꯣꯛ ꯑꯃꯠꯇ ꯄꯨꯊꯣꯛꯅꯤꯡꯉꯔꯣꯏ꯫ ꯁꯤꯅꯁꯨ ꯄꯦꯔꯦꯟꯠꯁ ꯑꯃꯗꯤ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯔꯛꯄ ꯌꯥꯎꯏ꯫ ꯃꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯁꯨ ꯌꯥꯝꯅ ꯂꯥꯛꯇꯕ ꯅꯠꯇꯦ꯫ ꯑꯣꯖꯥ ꯒꯨꯔꯨ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯌꯥꯝꯅ ꯂꯩꯕꯁꯨ ꯐꯠꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯏꯟꯚꯤꯖꯤꯕꯜ ꯍꯥꯏꯗꯤ ꯃꯤꯠꯅ ꯎꯗꯕ, ꯋꯥꯈꯜꯅꯗꯤ ꯈꯟꯕ ꯑꯣꯖꯥ ꯒꯨꯔꯨ ꯑꯗꯨꯕꯨ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯄ, ꯔꯦꯁꯄꯦꯛ ꯇꯧꯕ, ꯑꯗꯨꯒꯤ ꯒꯦꯞ ꯑꯗꯨꯃꯗꯤ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ꯫ ꯑꯣꯖꯥ ꯒꯨꯔꯨꯒ ꯅꯛꯅ ꯂꯣꯏꯅꯔꯕꯁꯨ ꯑꯣꯖꯥꯗ ꯔꯦꯁꯄꯦꯛꯇꯤ ꯋꯥꯠꯂꯣꯏꯗꯕꯅꯤ꯫ ꯑꯣꯖꯥꯗꯨꯅ ꯑꯩꯁꯦ ꯅꯈꯣꯏꯒꯤ ꯅꯃꯥꯟꯅꯕꯤꯅꯤ ꯈꯜꯂꯣ ꯍꯥꯏꯅ ꯍꯥꯏꯔꯛꯂꯕꯁꯨ ꯃꯗꯣ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯑꯣꯖꯥꯅ ꯑꯣꯖꯥꯅꯤ, ꯏꯃꯥꯟꯅꯕꯅ ꯏꯃꯥꯟꯅꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯎꯔꯦꯀꯣ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯁꯥꯇ꯭ꯔ ꯑꯣꯖꯥ ꯑꯅꯤꯒꯤ ꯃꯔꯛꯇ ꯒꯦꯞ ꯌꯥꯝ ꯂꯩꯅꯗꯕ, ꯔꯤꯜꯁ ꯅꯝꯃꯤꯟꯅꯕ, ꯏꯁꯩ ꯁꯛꯃꯤꯟꯅꯕ, ꯃꯁꯦ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯁꯤꯁꯨ ꯁꯣꯁꯤꯌꯦꯜ ꯗꯤꯕꯦꯂꯞꯃꯦꯟ ꯑꯃꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯩꯒꯤ ꯑꯣꯖꯥꯅ ꯑꯩꯉꯣꯟꯗ ꯐ꯭ꯔꯤ ꯐ꯭ꯔꯦꯡꯛ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯔꯛꯏ ꯍꯥꯏꯗꯨꯅꯁꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯖꯥ ꯑꯃꯗ ꯔꯦꯁꯄꯦꯛ ꯀꯥꯏꯔꯣꯏꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤꯗ ꯊꯣꯛꯂꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯁꯦ ꯔꯦꯁꯄꯦꯛ ꯋꯥꯠꯄꯗꯒꯤꯅꯤ꯫ ꯔꯦꯁꯄꯦꯛ ꯋꯥꯠꯂꯤꯕꯒꯤ ꯃꯇꯤꯛ ꯆꯥꯎꯈꯠꯄꯁꯨ ꯆꯥꯎꯈꯠꯂꯣꯏ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯂꯩꯔꯤꯕꯁꯦ ꯆꯥꯎꯈꯠꯄꯗꯤ ꯃꯥꯟꯕ, ꯆꯥꯎꯗꯤ ꯆꯥꯎꯈꯠꯇ꯭ꯔꯤꯕ ꯁꯣꯁꯥꯏꯇꯤ ꯑꯃꯗꯅꯤ꯫ ꯑꯉꯥꯡ ꯂꯣꯏꯅꯕꯒ ꯇꯤꯅꯦꯖꯇ ꯆꯪꯂꯛꯂꯕꯁꯤꯡ ꯂꯣꯏꯅꯕꯒꯁꯨ ꯇꯣꯡꯉꯥꯜꯂꯤ꯫ ꯇꯤꯅꯦꯖꯀꯤꯁꯤꯅ ꯀꯣꯟ ꯂꯥꯛꯁꯤ, ꯑꯉꯥꯡ ꯃꯆꯥꯗꯒꯤ ꯍꯥꯟꯅ ꯍꯧꯁꯤ꯫ ꯑꯉꯥꯡ ꯃꯆꯥꯒꯤ ꯄꯦꯔꯦꯟꯠꯁꯤꯡꯁꯨ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯤ꯫
ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯗꯒꯤ ꯍꯧꯔꯒ ꯑꯍꯟ ꯐꯥꯎꯕ ꯐꯣꯟ ꯑꯦꯗꯤꯛꯁꯟ ꯑꯣꯏ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯧꯕ ꯏꯝꯄꯦꯛ ꯑꯣꯏꯔꯤꯕꯗꯤ ꯄꯤꯛꯂꯤꯕ ꯆꯍꯤ 3-4ꯇ ꯁꯨꯔꯤꯕ ꯑꯉꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯦꯗꯤꯛꯁꯟ ꯂꯥꯛꯄ ꯑꯁꯤꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏ ꯈꯛꯇꯒꯤ ꯅꯠꯇꯦ, ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯅꯨꯡꯁꯤꯕꯁꯤꯡꯕꯨ ꯃꯃꯥ ꯃꯄꯥꯅ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯅꯨꯡꯁꯤꯗꯅ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯈꯔꯗꯤ ꯄꯤꯛꯂꯤꯕ ꯃꯆꯥꯗꯣ ꯁꯤꯖꯤꯟꯅꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯄꯤꯛꯂꯤꯕ ꯃꯣꯏꯒꯤ ꯀꯣꯛꯇ ꯂꯥꯏꯛ ꯚ꯭ꯌꯨꯁ ꯌꯥꯝꯕꯒꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦ꯫ ꯍꯌꯦꯡꯁꯤꯅ ꯈꯔ ꯆꯥꯎꯈꯠꯂꯛꯂꯀꯥꯟꯗ ꯃꯣꯏꯅ ꯉꯁꯤ ꯐꯪꯂꯤꯕ ꯑꯦꯇꯦꯟꯁꯟ ꯅꯠꯇ꯭ꯔꯒ ꯂꯥꯏꯛ ꯚ꯭ꯌꯨꯁꯤꯡꯁꯦ ꯐꯪꯂꯛꯇꯕ ꯃꯇꯝꯗ ꯇ꯭ꯔꯨꯃꯥ ꯑꯃ ꯑꯣꯏꯅ ꯂꯥꯛꯈꯤꯕꯁꯨ ꯌꯥꯏ꯫ ꯑꯚꯤꯖꯤꯠ ꯅꯣꯛꯂꯒ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯁꯤ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯨꯃꯥꯏꯅ ꯍꯦꯛ ꯍꯥꯏꯕꯤ, ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯄꯪꯁꯥꯟꯗ ꯁꯥꯟꯅꯔꯛꯏ, ꯀꯩꯝ ꯅꯥꯗꯦ꯫ ꯇꯨꯔꯦꯟꯗ ꯑꯃꯨꯛ ꯏꯔꯨꯞꯅꯤ, ꯁꯥꯔꯀꯥꯟꯗꯨꯗ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯊꯔꯣꯏ ꯈꯨꯟꯕ ꯑꯃꯨꯛ ꯆꯠꯅꯤ, ꯆꯔꯨ ꯃꯔꯛꯇ ꯑꯣꯟꯕꯤꯁꯨ ꯁꯥꯟꯅꯩ ꯍꯥꯏ꯫ ꯃꯌꯥꯝꯁꯦ ꯇꯧꯔꯨꯔꯕꯁꯨ ꯀꯩꯁꯨ ꯅꯥꯗꯦ, ꯄꯥꯕꯨꯡꯅ ꯍꯥꯏ꯫ ꯆꯥꯅꯤꯡꯕꯁꯨ ꯍꯩꯅꯧ, ꯄꯨꯡꯊꯣꯟ, ꯎꯇꯣꯟ ꯀꯥꯔꯒ ꯑꯗꯨꯝ ꯆꯥꯏ꯫ ꯆꯥꯃꯤ ꯈꯪꯗꯦ ꯆꯥꯝꯗꯦ ꯈꯪꯗꯦ, ꯇꯨꯔꯦꯜ ꯏꯁꯤꯡꯁꯨ ꯑꯗꯨꯝ ꯊꯛꯏ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯦꯛ ꯇꯦꯛ ꯇꯧꯗꯅ ꯂꯩ, ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯍꯥꯏꯅ꯫ ꯂꯤꯅꯤꯡꯉꯥꯏ ꯋꯥꯔꯤꯁꯦ ꯈꯨꯅꯤꯡꯃꯨꯛ ꯁꯥꯡꯉꯤ, ꯅꯣꯏꯒꯤꯗꯤ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯅ ꯍꯪꯉꯤ꯫ ꯁꯦꯡꯅ ꯑꯩꯒꯤꯁꯨ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯃ ꯇꯧꯈꯤ ꯍꯥꯏꯅ ꯂꯤꯅꯤꯡꯉꯥꯏ ꯂꯩꯖꯗꯦ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯁꯤ ꯌꯥꯏꯒ ꯌꯥꯗꯦꯒ ꯑꯉꯥꯡ ꯃꯆꯥ ꯑꯃꯗ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯃꯌꯥꯝꯁꯦ ꯑꯊꯤꯡꯕ ꯉꯥꯛꯇꯅꯤ꯫ ꯅꯪ ꯅꯁꯥꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯔꯤꯕ ꯅꯠꯇ꯭ꯔꯣ ꯀꯥꯏꯅ ꯋꯥꯍꯪ ꯍꯪꯂꯤ ꯄꯣꯠꯅꯤ꯫ ꯋꯥꯍꯪꯁꯤꯡꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯦ ꯑꯩꯁꯨ ꯏꯍꯩ ꯈꯔ ꯍꯩꯖꯔꯨꯕꯗꯨꯅ ꯑꯗꯨꯃꯛ ꯈꯨꯝꯃꯤ ꯉꯝꯅꯕ꯫ ꯃꯇꯝꯗꯨꯅ ꯃꯆꯥꯁꯨ ꯌꯥꯝꯕ, ꯍꯧꯖꯤꯛꯁꯨ ꯃꯆꯥ 10ꯃꯨꯛ ꯆꯞ ꯃꯥꯟꯅꯕ ꯂꯦꯡꯒꯥꯗ ꯄꯣꯛꯇꯅ ꯂꯩꯔꯗꯤ ꯅꯪꯅ ꯊꯣꯛꯄ ꯇꯧꯔꯣ ꯍꯥꯏꯅ ꯊꯥꯗꯣꯛꯅꯈꯤꯅꯤ꯫ ꯑꯉꯥꯡꯁꯤ ꯇꯥꯡꯅ ꯑꯃꯃꯝ ꯑꯅꯤ ꯄꯣꯛꯅꯔꯕꯅꯤꯅ ꯁꯣꯏꯕ ꯌꯥꯗꯦ ꯍꯥꯏꯅ ꯁꯦꯟꯅꯔꯤꯕꯅꯤ꯫ ꯈꯪꯗꯦꯗ ꯏꯃꯥ, ꯆꯥꯎꯈꯠꯂꯛꯄꯒꯤ ꯏꯐꯦꯛ ꯑꯉꯥꯡ ꯑꯍꯟꯁꯤꯡꯗ ꯂꯣꯏꯅ ꯏꯐꯦꯛꯇꯤ ꯄꯥꯜꯂꯕꯅꯤ꯫ ꯑꯉꯥꯡ ꯊꯦꯝꯕꯗ ꯃꯃꯥꯅ ꯃꯄꯥꯅ ꯁꯨꯔ ꯇꯥꯕꯣꯏ ꯇꯥꯗꯕꯣꯏ ꯏꯁꯩ ꯁꯛꯇꯅ ꯂꯛꯅꯗꯅ ꯊꯦꯝꯕꯗꯣ ꯊꯦꯝꯗ꯭ꯔꯦ꯫ ꯐꯣꯟꯗ ꯔꯥꯏꯝꯁ ꯑꯃ, ꯖꯣꯀꯔ ꯑꯃ ꯊꯥꯖꯤꯜꯂꯒ ꯊꯦꯝꯃꯦ꯫ ꯑꯃꯨꯛꯁꯨ ꯁꯤꯗ ꯅꯠꯇꯦ, ꯑꯉꯥꯡꯁꯤꯡꯁꯦ ꯍꯧꯖꯤꯛꯇꯤ ꯀꯦꯁꯤꯟꯕꯤꯔꯅꯤ, ꯑꯗꯨꯒ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ, ꯐꯦꯁꯕꯨꯛꯇ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒ ꯊꯥꯒꯠꯂꯅꯤ꯫ ꯍꯧꯖꯤꯛ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯗꯨꯒꯤ ꯀꯣꯛꯇꯣ ꯌꯥꯎꯈ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤ? ꯈꯪꯗ꯭ꯔꯦꯗ, ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯩꯅ ꯍꯥꯏꯗꯤ ꯏꯆꯥ ꯅꯨꯡꯁꯤꯕꯁꯤꯕꯨ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒ ꯗ꯭ꯔꯦꯁ ꯐꯖꯕ ꯁꯦꯠꯄꯗꯨꯔꯥ ꯁꯤꯅꯤꯗ꯫ ꯑꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯥꯒꯤ ꯃꯔꯛꯇ ꯑꯆꯧꯕ ꯒꯦꯞ ꯂꯩ꯫ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁꯁꯤꯡꯁꯤꯅ ꯂꯧꯈ꯭ꯔꯤꯕ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯐꯝ, ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯒꯤ ꯃꯐꯝꯁꯦ ꯑꯩꯈꯣꯏꯅ ꯂꯧꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯃꯨꯛꯁꯨ ꯌꯦꯡꯁꯤꯅꯦ, ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯁꯦ ꯃꯅꯤꯄꯨꯔꯤꯗ ꯋꯥꯔꯤ ꯁꯥꯗꯦ ꯏꯃꯨꯡꯗꯨꯗ꯫ ꯃꯔꯣꯟ ꯊꯣꯛꯄꯒ ꯌꯦꯁ ꯅꯣ ꯍ꯭ꯋꯥꯠ ꯍꯥꯏꯗꯅ ꯃꯃꯥ ꯃꯄꯥꯅꯁꯨ ꯇꯝꯕꯤꯈ꯭ꯔꯅꯤ꯫ ꯃꯤꯔꯣꯟ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯩꯔꯛꯀꯗꯧꯅꯤ꯫ ꯏꯔꯣꯟ ꯏꯌꯦꯛ ꯍꯥꯏꯕꯁꯦ ꯑꯉꯥꯡꯕ ꯑꯩꯈꯣꯏꯅ ꯂꯥꯏꯕ ꯃꯥꯜꯂꯕꯁꯨ ꯌꯥꯗꯕꯅꯤ꯫ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯏꯁꯨꯗꯤ ꯃꯅꯤꯄꯨꯔꯤ ꯈꯪꯗꯦ ꯍꯥꯏꯅ ꯃꯄꯨꯗꯨꯅ ꯍꯔꯥꯎꯅ ꯋꯥꯔꯀꯤꯡ ꯆꯠꯄꯗ ꯋꯥꯔꯤꯒ ꯁꯥꯟꯅꯖꯔꯤ ꯑꯁꯨꯝ ꯃꯃꯥꯟꯅꯕꯁꯤꯡꯗ꯫ ꯑꯩꯗꯤ ꯆꯪꯁꯤꯜꯂꯒ ꯂꯦꯛꯆꯔ ꯄꯤꯅꯤꯡꯉꯤ꯫ ꯏꯆꯥꯗ ꯔꯦꯠ ꯇꯥꯛꯇ꯭ꯔꯤꯉꯩ ꯑꯉꯥꯡꯕ ꯍꯥꯟꯅ ꯇꯥꯛꯀꯗꯕꯅꯤ꯫ ꯃꯃꯥ ꯇꯥꯛꯇ꯭ꯔꯤꯉꯩ ꯏꯃꯥ ꯄꯥꯕꯨꯡ ꯇꯥꯛꯄꯤꯗꯧꯅꯤ꯫ ABC ꯍꯩꯕꯅ ꯅꯠꯇꯦ, ꯀꯣꯛ ꯁꯝ ꯂꯥꯏꯗꯣ ꯏꯆꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯖꯤꯛꯇꯒꯤ ꯇꯝꯕꯤꯗꯧꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯣꯏꯅ ꯆꯥꯎꯔꯛꯑꯀꯥꯟꯗ ꯏꯁꯥꯒꯤ ꯀꯜꯆꯔ, ꯇ꯭ꯔꯦꯗꯤꯁꯟ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯗꯨꯝ ꯍꯩꯔꯛꯑꯅꯤ꯫ ꯑꯚꯤꯖꯤꯠ ꯅꯣꯛꯑꯒ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯆꯧꯕ ꯁꯥꯇ꯭ꯔ ꯐꯝꯃꯤꯁꯤꯡꯁꯦ ꯁꯥꯎꯅꯤꯡꯕ ꯇꯥꯔꯦ꯫ ꯅꯈꯣꯏꯒꯤ ꯑꯃꯨꯛ ꯍꯥꯏꯔꯛꯑꯒꯦꯀꯣ꯫ ꯀ꯭ꯂꯥꯁ 8, 9, 10 ꯍꯥꯏꯕ ꯁ꯭ꯇꯦꯖꯁꯦ ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕ ꯁ꯭ꯇꯦꯖꯅꯤ꯫ ꯁꯤꯗꯅꯤ ꯂꯥꯏꯐꯀꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯂꯥꯛꯀꯗꯧꯔꯤꯁꯦ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯌꯥꯝꯅ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡ ꯄꯨꯟꯕ ꯃꯇꯝꯗꯁꯨ ꯆꯦꯛꯁꯤꯜꯂꯨ꯫ ꯏꯃꯥ ꯕꯕꯥꯒ ꯏꯃꯣꯁꯅꯦꯜ ꯑꯦꯇꯦꯆꯃꯦꯟꯠ ꯂꯩꯒꯗꯕꯅꯤ꯫ ꯅꯣꯏꯅ ꯀꯣꯏꯅꯤꯡꯂꯦꯗꯅ ꯅꯨꯄꯤꯗꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯥꯗꯣ, ꯏꯃꯥ ꯕꯕꯥꯗ ꯍꯥꯏꯌꯨ꯫ ꯃꯗꯨꯗ ꯅꯣꯏꯒꯤ ꯏꯃꯥ ꯕꯕꯥꯅ ꯁꯥꯎꯔꯗꯤꯅꯦ, ꯑꯩꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯍꯥꯏꯅ ꯍꯦꯛꯇ ꯄꯨꯔꯒ ꯂꯥꯛꯑꯣ, ꯑꯩ ꯋꯥꯔꯤ ꯁꯥꯒꯦ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯅꯨꯄꯥꯗ ꯌꯥꯝꯅ ꯑꯦꯐꯣꯔꯠ ꯊꯥꯗꯕ ꯌꯥꯕ ꯃꯇꯝꯗꯤ ꯅꯠꯇꯦꯀꯣ꯫ ꯃꯇꯝ ꯌꯥꯝꯅ ꯂꯩꯔꯤ꯫ ꯍꯧꯖꯤꯛ ꯕꯂꯥꯁꯣꯃꯥ ꯃꯥꯟꯗꯅ ꯀꯣꯏꯔꯝꯕ ꯅꯨꯄꯤꯗꯣ ꯍꯌꯦꯡ ꯅꯪꯅ ꯊꯕꯛꯀ ꯇꯧꯔꯛꯄ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯊꯤꯖꯤꯜꯂꯛꯀꯅꯤ, ꯃꯥꯁꯨ ꯅꯪꯒꯤ ꯁ꯭ꯇꯦꯖꯇꯨꯗ ꯂꯩꯇ꯭ꯔꯕꯗꯤ꯫ ꯑꯗꯨꯅ ꯑꯩ ꯁ꯭ꯇꯦꯕꯜ ꯑꯣꯏꯔꯀꯥꯟꯗ ꯂꯥꯏꯐꯁꯨ ꯀꯩꯁꯨ ꯂꯣꯏꯅ ꯁ꯭ꯇꯦꯕꯜ ꯑꯣꯏꯗꯧꯅꯤ꯫
ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ ꯑꯉꯥꯡ ꯑꯣꯏꯒꯗꯕꯅꯤ, ꯏꯃꯥ ꯕꯕꯥꯒꯤ ꯑꯋꯥꯕ ꯈꯪꯕ, ꯃꯇꯦꯡ ꯄꯥꯡꯕ, ꯃꯁꯤ ꯍꯥꯏꯗꯨꯅ ꯅꯣꯏ ꯊꯕꯛꯁꯨ ꯍꯥꯏꯕ ꯅꯠꯇꯦꯀꯣ, ꯅꯣꯏꯅ ꯐꯔꯕ, ꯉꯥꯎꯁꯤꯟꯅꯗ꯭ꯔꯕ, ꯍꯥꯏꯅꯕ ꯇꯧꯗꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯕ, ꯃꯗꯣ ꯏꯃꯥ ꯄꯥꯕꯨꯡꯗ ꯃꯇꯦꯡ ꯇꯧꯕꯅꯤ. ꯅꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯅ ꯅꯣꯏ ꯋꯥꯅ ꯁꯦꯝꯃꯤ. ꯈꯨꯗꯝ ꯑꯣꯏꯅ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯗꯣꯛꯇꯔ ꯑꯣꯏꯔꯣ, ꯑꯃꯅ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔ ꯑꯣꯏꯔꯣ, ꯃꯆꯥꯅꯨꯄꯤꯗꯨꯅ ꯗꯨꯔꯗꯔꯁꯟꯗ ꯇꯧꯔꯦꯅ ꯈꯜꯂꯣ, ꯃꯇꯤꯛ ꯂꯣꯏꯅ ꯆꯥꯔꯦ. ꯑꯗꯨꯒ ꯑꯣꯜ ꯑꯦꯖ ꯍꯣꯝ ꯑꯃꯗ ꯊꯝꯈ꯭ꯔꯁꯤ. ꯅꯣꯡꯃꯇꯁꯨ ꯆꯠꯇꯨꯅ ꯏꯃꯥ ꯕꯕꯥ ꯀꯩꯗꯧꯔꯤ ꯅꯣꯡꯃꯇ ꯍꯪꯂꯨꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ. ꯃꯗꯣ ꯅꯈꯣꯏ ꯆꯥꯎꯈꯠꯂꯦ ꯍꯥꯏꯕꯁꯦ ꯌꯥꯅꯤꯡꯕ꯭ꯔꯥ? ꯑꯆꯧꯕ ꯌꯨꯝ, ꯑꯆꯧꯕ ꯒꯥꯔꯤ, ꯃꯌꯥꯝ ꯑꯃ ꯂꯩꯔꯒ ꯃꯥꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯤꯡꯅꯕ, ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯗꯕ, ꯌꯨꯝ ꯑꯃꯗ ꯄꯨꯂꯞ ꯂꯩꯔꯕꯁꯨ ꯀꯅꯥꯅ ꯀꯩꯗꯧꯔꯤ ꯈꯪꯅꯗ꯭ꯔꯕꯗꯤ ꯀꯩ ꯀꯥꯟꯅꯔꯤ? ꯑꯍꯟ ꯍꯥꯏꯕꯁꯦ ꯑꯣꯏꯁꯜꯂꯛꯏ ꯃꯇꯤꯛ ꯑꯉꯥꯡ ꯑꯣꯜꯂꯛꯏꯕꯅꯤ. ꯆꯍꯤ ꯑꯗꯨꯛ ꯁꯥꯡꯕꯗ ꯃꯆꯥ ꯁꯦꯝꯂꯛꯏꯕꯗꯣ, ꯃꯈꯣꯏꯅ ꯉꯝꯗ꯭ꯔꯕ ꯃꯇꯝꯗꯅ ꯃꯆꯥꯒꯤ ꯇꯝꯄꯥꯛꯇ ꯑꯃꯨꯛ ꯃꯈꯣꯏꯅ ꯆꯦꯟꯅ ꯆꯣꯡꯅ ꯁꯥꯟꯅꯒꯗꯧꯔꯤꯕꯅꯤ. ꯃꯈꯣꯏꯅ ꯁꯦꯟꯅꯒꯗꯧꯔꯤꯕꯅꯤ. ꯃꯃꯥ ꯃꯄꯥꯕꯨ ꯄꯣꯠꯂꯨꯝꯅꯤ ꯈꯜꯂꯛꯄ ꯃꯆꯥ ꯑꯃꯠꯇꯅ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄꯗꯤ ꯑꯣꯏꯔꯣꯏꯀꯣ ꯏꯆꯥꯁꯥ. ꯑꯍꯜ ꯂꯃꯟ, ꯂꯥꯏ ꯒꯨꯔꯨ ꯍꯥꯏꯕꯁꯦ ꯃꯁꯛ ꯃꯨꯟꯅ ꯈꯪꯒꯗꯕꯅꯤ. ꯅꯈꯣꯏꯅ ꯄꯤꯖꯗ꯭ꯔꯕꯁꯨ ꯂꯩꯗ꯭ꯔꯕꯁꯨ ꯏꯃꯥ ꯄꯥꯕꯨꯡ ꯀꯩ ꯆꯥꯅꯤꯡꯉꯤ, ꯀꯩ ꯄꯥꯝꯃꯤꯗꯪ ꯍꯪꯕꯗ ꯄꯨꯡꯄꯦꯟꯗ ꯄꯦꯟꯖꯕꯅꯤ. ꯑꯃꯨꯛꯁꯨ ꯀꯨꯞꯅ ꯈꯟꯅꯁꯤ. ꯑꯄꯪꯕ ꯃꯃꯥ ꯃꯄꯥ, ꯃꯆꯥ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯕ ꯖꯦꯅꯦꯔꯦꯁꯟꯁꯦ ꯁꯤꯅ ꯂꯣꯏꯔꯕꯅꯤ. ꯈꯨꯗꯝ ꯑꯣꯏꯅ ꯌꯦꯡꯁꯤ. ꯅꯈꯣꯏꯒꯤ ꯏꯃꯥ ꯍꯣꯏ ꯍꯧꯖꯤꯛ ꯐꯣꯟꯗꯣ ꯄꯥꯏꯔꯕꯁꯨ ꯀꯩꯁꯨ ꯌꯥꯝꯅ ꯍꯩꯕ ꯅꯠꯇꯦ. ꯐꯣꯟ ꯇꯧꯔꯝꯗꯥꯏꯗ ꯃꯤꯒꯤ ꯃꯃꯤꯡ ꯊꯤꯕ ꯐꯪꯗꯕ ꯐꯥꯎ ꯅꯈꯣꯏꯗ ꯂꯥꯛꯏꯕꯗꯨꯅꯤ. ꯅꯣꯏꯅ ꯂꯣꯛ ꯑꯃ ꯇꯧꯔꯝꯕꯗ ꯍꯥꯡꯗꯣꯛꯄ ꯍꯩꯕ ꯅꯠꯇꯦ. ꯍꯩꯔꯁꯨ ꯏꯄꯪ ꯄꯪꯖꯅ ꯃꯆꯥꯅ ꯇꯧꯔꯤꯁꯦ ꯐꯠꯇꯕ ꯑꯣꯏꯔꯁꯨ ꯑꯐꯕꯅꯤ ꯈꯟꯗꯣꯏꯅꯤ. ꯑꯗꯨꯒ ꯍꯧꯖꯤꯛ ꯌꯦꯡꯉꯨ, ꯑꯩꯈꯣꯏꯁꯨ ꯃꯃꯥ ꯃꯄꯥ ꯍꯥꯏꯗꯣ ꯑꯣꯏꯔꯦ. ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗꯗꯤ ꯆꯥꯎꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒ ꯏꯆꯥꯁꯤꯒ ꯁꯤꯡꯕ ꯇꯥꯟꯅꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯐꯣꯟꯁꯤꯗ ꯃꯈꯣꯏꯅ ꯍꯩꯖꯤꯜꯂꯛꯇꯕ ꯂꯩꯇ꯭ꯔꯕꯅꯤ. ꯈꯪꯗ꯭ꯔꯦꯗ, ꯅꯣꯏꯅ ꯍꯌꯦꯡ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯇꯝꯗ ꯅꯆꯥꯅ ꯅꯣꯏꯗ ꯃꯤꯅꯝꯕ ꯉꯝꯒꯗ꯭ꯔꯣ? ꯅꯣꯏꯒ ꯅꯆꯥꯗꯨꯒ ꯁꯤꯡꯕ ꯇꯥꯟꯅꯕꯒꯤ ꯁ꯭ꯇꯦꯖ ꯂꯥꯛꯀꯗꯧꯔꯕꯅꯤ. ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯁꯤ, ꯂꯥꯏꯔꯤꯛ ꯈꯛ ꯅꯠꯇꯅ ꯂꯥꯏꯁꯨꯁꯨ ꯇꯝꯁꯤ. ꯁꯃꯥꯖꯁꯤꯗ ꯍꯤꯡꯕꯗ ꯃꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯄ ꯃꯤꯁꯛꯁꯦ ꯂꯥꯏꯔꯤꯛ ꯍꯩꯕꯕꯨꯗꯤ ꯂꯥꯏꯁꯨ ꯈꯪꯕ ꯃꯤꯗꯣ ꯑꯗꯨꯅꯤ. ꯂꯥꯏꯔꯤꯛ ꯍꯩꯔꯒ ꯂꯥꯏꯁꯨ ꯈꯪꯗꯕ ꯍꯥꯏꯅꯗ꯭ꯔో? ꯑꯗꯨꯗꯤ ꯀꯥꯟꯅꯗꯦ. ꯌꯥꯔꯤꯕ ꯃꯈꯩ ꯂꯥꯏꯁꯨ ꯈꯪꯅꯕ ꯍꯣꯠꯅꯒꯗꯕꯅꯤ. ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯀꯨꯏꯅ ꯉꯥꯡꯉꯗꯤ ꯇꯥꯅꯤꯡꯂꯛꯇꯕꯁꯨ ꯌꯥꯏ. ꯑꯗꯨꯅ ꯈꯨꯕꯥꯛ ꯈꯔ ꯈꯨꯔꯤꯉꯩꯁꯤꯗ ꯑꯩ ꯂꯣꯏꯁꯤꯟꯖꯍꯧꯔꯒꯦꯀꯣ. ꯇꯤꯟꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ. ꯑꯚꯤꯖꯤꯠ ꯁ꯭ꯇꯦꯖꯇꯨꯗ ꯊꯥꯔꯤꯕ ꯗꯥꯏꯁ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ. ꯑꯣꯖꯥ ꯑꯃ ꯆꯪꯂꯛꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ. ꯊꯥꯒꯠꯆꯔꯤ ꯁꯥꯔꯕꯨ ꯃꯃꯜ ꯌꯥꯝꯂꯕ ꯋꯥꯍꯩ ꯀꯌꯥ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛ. ꯁꯥꯔꯒꯤ ꯋꯥꯍꯩꯗꯒꯤ ꯑꯣꯖꯥ, ꯄꯦꯔꯦꯟꯁ ꯑꯃꯗꯤ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯑꯅꯧꯕ ꯅꯣꯂꯦꯖ ꯀꯌꯥ ꯑꯃ ꯐꯪꯂꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥ ꯇꯧꯖꯔꯤ. ꯃꯈꯥ ꯇꯥꯅꯁꯨ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯁꯤꯟꯅꯕ ꯍꯣꯠꯅꯖꯒꯦ. ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯤ. ꯑꯚꯤꯖꯤꯠꯇꯨ ꯐꯪꯁꯟ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯏ. ꯃꯥꯅ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯈꯨꯁꯤꯗꯨ ꯎꯪꯗꯨꯅ ꯁꯨꯝ ꯐꯝꯂꯒ ꯂꯩꯔꯝꯃꯤ. ꯃꯈꯨꯠ ꯈꯨꯠꯁꯥ ꯈꯨꯅꯤꯡꯊꯧ ꯑꯗꯨꯗ ꯁꯤꯔꯤꯕ ꯈꯨꯗꯣꯞ ꯑꯗꯨꯁꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯌꯦꯡꯗꯨꯅ ꯑꯚꯤꯖꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯁꯤꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ. ꯈꯨꯁꯤꯁꯨ ꯈꯪꯅ ꯍꯥꯏꯔꯛꯏ. ꯍꯩꯃꯥ, ꯑꯁ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯍꯜꯂꯛꯄ ꯁꯥꯔ? ꯍꯜꯂꯛꯇ ꯉꯥꯏꯔꯤꯗ. ꯑꯁꯤ ꯍꯥꯏꯅ ꯈꯨꯠꯁꯤꯒꯤ ꯈꯨꯠꯁꯥꯗꯨ ꯇꯞꯅ ꯊꯥꯡꯒꯠꯇꯨꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ. ꯈꯨꯁꯤꯔꯥꯅꯤ, ꯁꯤꯒꯤ ꯈꯨꯗꯣꯞꯁꯦ ꯄꯤꯛꯑꯦ ꯍꯥꯏꯔ ꯅꯠꯇ꯭ꯔꯒ ꯀꯩ ꯅꯨꯡꯉꯥꯏꯇꯕ ꯂꯩ? ꯅꯪꯅ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯃꯁꯤꯗ ꯁꯨꯝ ꯌꯦꯡꯉꯤꯁꯦ? ꯈꯨꯁꯤ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯏ. ꯀꯩꯁꯨ ꯇꯧꯗꯦꯗ ꯁꯥꯔ. ꯑꯚꯤꯖꯤꯠ ꯁꯨꯒꯠꯂꯒ ꯍꯥꯏꯔꯛꯏ. ꯑꯁ, ꯍꯧꯖꯤꯛꯁꯨ ꯁꯨꯝ ꯁꯥꯔ ꯀꯧꯈꯤꯗꯣꯏꯔꯣ? ꯏ, ꯁꯥꯔ ꯀꯧꯗ꯭ꯔꯗꯤ ꯀꯩ ꯀꯧ ꯍꯥꯏꯔꯤꯅꯣ? ꯈꯪꯗꯦ, ꯈꯟꯖꯧ ꯀꯩꯅꯣ. ꯁꯥꯔ ꯁꯨꯝ ꯀꯧꯒꯦꯗ, ꯁꯤꯅ ꯅꯨꯡꯉꯥꯏ. ꯑꯗꯣ ꯁꯥꯔ. ꯀꯩꯗꯧꯔꯕ? ꯉꯍꯥꯟ ꯂꯨꯍꯣꯡꯕꯒꯤ ꯂꯩꯅꯥꯆꯣꯝ ꯁꯦꯝꯕꯒꯤ ꯂꯧꯈꯤꯕꯗꯣ, ꯑꯗꯨꯒꯤ ꯄꯩꯁా ꯊꯤꯟꯕ ꯂꯥꯛꯑꯝꯃꯤ. ꯀꯌꯥꯅꯣ? ꯂꯩꯅꯥꯆꯣꯝ 30 ꯂꯧꯈꯤꯕꯅꯦ. ꯑꯗꯨꯗ ꯑꯩꯅ ꯂꯨꯄꯥ 150 ꯁꯥꯕꯅꯦ. ꯑꯗꯨꯏꯗꯤ ꯀꯌꯥ ꯇꯥꯔꯦ? ꯑꯁꯤ ꯍꯥꯏꯅ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ. ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ. 8,900. ꯑꯩꯅ 8 ꯈꯛ ꯂꯧꯍꯧꯏ. ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯎꯄꯨꯗꯒꯤ ꯄꯩꯁꯥꯗꯣ ꯂꯧꯊꯣꯛꯇꯨꯅ ꯑꯚꯤꯖꯤꯠꯇ ꯄꯤꯔꯛꯏ.
Sir, se, sir noine thamjinbiro. Sidi, nangna tanjaba paisanine. Nangna sijana ningba mongda sijana zaro. Aingonda thamdrasu yarida. Nangna thamjaningaga ne bank da hapjilo. Sir, aigi bank account kamta leite. Sir ne yam thamjaningdragana imada pirugena. Khusidu haugatkre aduga sanagi manakta lai. Aima, ibema, kai leira. Khushi changaktuna. Ima, pabungdi. Aima, noi pabungda haidadi yadrabro. Kai haige haibano ne. Yaida, udabasida shumhangbani. Hayo hayo, isabu kai haininge. Ima, si. Haima, sidi kai gi paisa noi bema. Ima, ngahangi nasomdugi paisa ni, lising tareni. Aina sarda thamjinjau haibani, aduga yadriba. Adugi imada thamjinbiyo haigena lakpani. Ihe, bema, sigi paisa sida, ibungogisu, aigisu, kanagisu hak leite. Nangna mafam sana thamjilo. Nangi asin akom sina menaro. Ima, tanza aduda mai musu changlai. Ho, paisa do, thamphame khangdagana aingonda piru. Ai petrol lei thoke. Haima, mai mua. Nateda, Lakshmi gado, loina sauba tare haiba. Noina ko inabada paisa do. Khusi, noklaga. Tamai mua, khangdreda tawrisi. Khangoi, khangoi ye, noi khangoi ko. Isai dungang thoke. Asi hairaga, isai ngangduna thokre. Nungsiba magi, ithad ireida. Iraknare aigi punsi. Maimugi mataw aduda sana nokladuna hairai. Tida, masidi ba. Bema, chalo chalo, irena thamjinjaruro. Khushi, mathakta mukarai. Abhijitu laknagi yauna. Lahau yadrabo. Yare. Abhijit, Khushi bu tapna singsinduna phamhali, phamungduda. Aduga nungsina yengjadana hairai. Khushi rani, yeng. Nangi na pot haibasa, nangna senaba tamgadabani. Sigumba masa sidagi hauraga. Gyan tabro in haisa. Nangna nangi na pot na say, mingonda senabiyu haina, koi hai haido. Khanghaudana aisa, kanagumba, atopa malaga senakradi kamdomi. Matamdudasu adum yagadro. Khushi, Abhijit ki simbaldo makhutna mensinjarai, aduga hairai. Sir, adudi haigana. Sardi ay kaktana sumsenazagi, ay nafanangamdraso. Kanagumba amada pithokpadi, ay ngamoy sir. Ado kaidauraba. Sarna chatki khalagadi khangdeda. Aina thingbagi pangal leiraso, ay thingba ngamgadaba mande. Khamoidro haisa. Sargisu mamang thaki punsi leiramni kain. Leisabi pakhang oiringe yam wasakne haibani. Sarsu wasa amadi. Wasak ngangnaba kaina tawradi. Abhijitu khangnok nokthorei. Kaiba, Aisibu adumainga tawramdo manbra haisa. Khangde. Sarsu mini kaino. Yam hairene ha. Ado nangdi tawrakpro. Aidi tawrei. Abhijitu nokmi phamong mathak aduda khongraiga chalaga phamkhre. Aduga hairai. Liro odudi. Sarbu tabangamgadro. Kapnida. Liro se am kapsageba. Yam nungsiba warinida. 11 gi parikya tawramdaidane hairakpani. Chithiga piri ado aisu chithido hangena iri. Adugadi punsige adum school kakhidre. Aduga nupado aina ngari leba dukanda thokpadane masagi megi leiramiba. Adudi sir magido ainungsiba natteko. Abhijitu Khushi na ngangliba singdo taraga sitha nokre. Khushi di kaishu khandana mu makha tarai. Ado sir, makha da idom chama thanda ngairamani. Numidang di nganna haningbani. Ai kaino khara yaubiruki. Asi hairam laga Khushi kumthakre. Abhijit noklaga masimda soli. Masidiba.